mayam akhoi je Delhi da lai jate monate akhoi je Manipur da lai yadab degi jelapone aina mayam gi paisa mayam pusaluba aduga singam daba adu singam dab degi aina kano tawraga Delhi da chenjarakpa aduga aigina marup mayam hogjaluraga marup se kairakpadagi piba ngamdabadagi mi mayamna paisa hadi ai araiba kharaduna sinba konaraktabadagi haitare ne marup se kairabadagi adudagi yam samna hairda maje machin yam thiraga Delhi paisa yam mat paneba adudagi lolaga lakpa haitare hadi yumda khang ngamaktadana mayam se ngak pagi tawje adi ngak no ga hogje ne video just maina ha semjarakune ado akogi mamangi video da ina comment pibiro mayam na hangin ngai ko ai maru ko amta hogjarakte apai maru hobusu aizade kizu kizai ado jibani na hai wa jam to jupa amaroi ado na to to ge buko mamangi video da koina mayam na khangbining ba hangbiro aduga akoina paokhum piba ya bage loina pijarake na haibado ado kaino to comment do loi pathokjarake ko aduga question mana mana bududi kaino torke comment do oina loi pathoga pulap pulap ki oina amata khumake khumjarake buko ahambada Paul Fort 40 euro maja 1719 hai ko mana good morning hai city good kaino gi cham cham message ko good morning ana kan tawrage hanjarage aduga Tina Devi na comment thabira ko je ise ga dada ga se kai thabak tawrino Delhi da aduga ingkhol sisu koibe yam hai Manipur dagi hena fai ensang sing se hai ise ga dada ga kai thabak tawrino hai je comment ja hanle pajar ke ko aduga kari thab tawraga leibno hai je ko iroi loi bada haijar ke ba kan tawraga hadi si question sida ngaktane mayam ngai si gaktani na ham da haido gadi kan tawraga nungai ro si sida loirak pa marakta ai hapjarage adu comment je hadi nungsi na comment ibreba mayam je na hana pathok se ke ko aduga ingkhol yamna koiba hai hai bidi thank you akoina thawai yaujabagi pangtok tawbani yam haibagi juna te pamjabagi hai tare ko aduga vidyapati kai samne ibire je kakaga isega se sahi ke yam hannage blesina class ke atamage hai blesi je class ke ji tamme aduga silai bani ge hanna buje sahi kya suruge hai bor mani ko isega kaya hannage hai ba ado si gi poche hai di silaga ai gi sahi je akoina mamangda mayam dagi guest holaga give away price am pige na adugi lagi bani na handak na 30 kg di akoina hawai jar khudon tamgi wadi do tawgram ni sina mathang numit khani lega kari kaya da hai jige sina si jo haidok charke ko si je matang hobji ki oina di sahi ja haidok chagi roi ke adugo soida sina 40 da hai ya ye 40 da sahi ja haidoga mayam ge muk nungai na ba give away muk tawje ko yam yam da bai wate mayam sum nungai bai wane Lai Guru na habi reje congratulations 50k amuk thuna yohole se he thank you yam thuna yong go wele jiko aduga oinam tharik laimana ibire ije kitchen garden si yengjabade yamna inspire oi hard work and commitment yamna tamjaningai oi thank you koi animakta very much well done ana ek yaugdabo obiu video yengba yamna nungai any video leptana yengjai hai yam nungai jiko mayamna sumaina ako haidi akoina yamna phajana thaba haiba hitabagi wana tara thawai yaujabagi pangtau da tawbujida mayamna sumaina nungsibidina takpirakujina akoi de henna tawhaningbagi macha amu heliko adu mayamna nungsibagi akoi degi thank you haibana tana akoi di upai lejati adu yam nungai jare mayamna jo dum nungsina adum yengbiu aduga marak ta ju sina phai phate adu mayamna suggestion adum pibiro aduga Sia Priya haidu mane ko maija X na we XI ejikari hai pa dino Sia Priya haidu ra noi aniga blesiga gi wall se asuki mapung phai mi atopagi mateng yaudresu nungaina hingba yai adubu ama udradi laiba ngamlam dawba mande chumra hai aduga 30k hena euro 30k dagi hena euro blesi nungsi mandana haiba nungai mandana haiba ado thank you akoi gi jo aseng bagini akoi ahum je ama buwa ladi inu nungai te blesi chathokra ju silai bani khagle ju nungai te silai yaudre ju nungai te ai yaudre ju moi ani na sunu nungai te habini na akoi te ahum khaklai bani na ko ama wat pada mak nungai te aduga mathang gi jina manorama sograk
Saugrakpa haibako kaka isanupi di pikli noeni di ahal yamna male sahi kaya da yum pan bige hai akoina sahi yum pan ba matamda sahi haido kidore taje yam thenge ko haidi laikai de yam samna hai rabda ai ju silaju khumu thoe haina ba matam yum pan je mayam guest to biro ya da oiram ya ko aduga akoi momita wai Delhi da thengna hokda gi yam tisai ko video eng hokda ba koina soi bane wahangi mayamna hangbagi paokhum do taraga enjang napi se lek laukhai phajaye taragi haba ai na pab soire wahangi mayamna hangbagi paokhum do taragi haba ko enjang napi se lek launa phajaye o syntax te iruzare yomse adubu enjang napi do tainaram drise phare haba ko mani enjang napi tainada drise phare adu syntax jo manga rakte nge haji bera yam thin kai adu koigi bimesh singh je yam nungsi ba yam phaja ba comment am thabira pone congrats for 30.1k god bless you all hai thank you very much bimesh thank you hai gro nang jo as phajana hai ga dam thank you ana khut kana nang kamaina hai ye ga hai phone ni ga thank you hai gro si gang yo Thank you. phajana thank you hai gro Thank you. adune mayamna nuksibibagi phajana koina ju thank you hai ga doba premita kon thaye kon thok jamgi assembly oren dam male happy family Delhi da laiba kayam kuirage kai thabak tawge habiro o hai kai thabak tawge habjidi akoi khumjarage roi bada mayam gi pula punja laga hidi si ko sanjam yam banina aduga Delhi da laiba kayam kuirage habje akoi family oina punna laibadi sahi mari muksure ko 2022 loisalakpada silapur kone adi mamang da ti ai lerame adu hana jo ai yam kui lerame simla da lai tingai mamang da ai kuire wai di mapan da lai je aduga mathangi comment jina kai thabak tawrino Delhi da na the lost wall and mana hana 30k yoramni na haido je na hairake bado ado ai aroi bado khumjara ge ko ado comment ibiri jing je loina pat kaino tawgi ne aina pathok chaning bagi aduga ts kiran malana haibire je congratulations 30k yobagi nase di silong dagi ne inau ani ki blog se yengba yamna nungai jai nakhoibu Delhi da kari thabak haibadi nakhoibu Delhi da kari thabak tawge khangjaningi ensang napi thai haibadi khangjare thank you hojik mayam comment parlor haidok charage ko akhoi da inau haibani na akhoi gi mathak oiramani adu iche ne yam nusina takpira khogi thank you aduga laikhuram binod singsidi inau binod ne kaimta hangaroi aigi di video yam nungai 30k congratulations hai thank you binod aduga blessy gi mama baba se manipur gi kai waidagi no asukui ba se hange khalaga adum kauba nahan khai video kaino ene nungai bai atopa oina comment adum pi lai re na lai guru na takpira kone akogi lai guru je kaino da Dubai da ko hojik ma mafam je kaino da singar da na behra kaino lai gi do phaja ba mafam yam bula kone lai guru gi je ado kaino ne akoi manipur je kala jaga da gi no habdu aina phumlo sifai da gi ne ko aduga silana poropa noi le kai miming da ayam pali thawan thaba le kai thawan thaba le kai da gi ne aduga ai isana phumlo sifai da gi mayamna aina phumlo sifai da gi mayamna phumlo sifai da ne haibda kiyam sifai kai na khan muju yawe ga hairei ko akoi je phumlo sifai mayang lang jing phumlo ga haina bdo adon sai ta kurkulom thang bat sai ta haitare lamsang da gi awang lom da kitang chatlaga leire aduga mathangi jina ningombam lipika hai ko ningombam lipika na takpire iji video si yengba yamna nungai ai Bangladesh tagi ni hai ado Bangladesh ne je Hindi ju Bangladesh tagi ne Hindi ju ne ado haidi pani phone yam yengale adagi ne mana phone du je Bangladesh ado haidi lamdam tamna leiba ai isinau jingna video yengbi haibji yam thina pungning nungsiba ma poe yam ju nungai je ado makhata wa video ju dum yengbiu aduga sima tawji phajai ti natraga sima tawninge habdo adum suggestion pibiro yengbi bagi da yamna nungai je
aduga mathangisina ingudam chitra sidi akhoi regular akhoi family member ne tamo kai thabak tauge simadi khangninge atai di hangningai leite inamaga tamo ga dai tamjaningai ngaktane akhoi ju dum mayam chap ane ko akhoi na sum pam jab ji ki tau da mayam ne si bu gi ne akhoi ning si bagi yam thagat pire thank you aduga nita production ibok se nung si ye hai ibok ti si lai ra akhoi ibok macha ne uspe ukhat kare aduga yaikhom danesuri good morning to you all yamna nungaye ina onigi blog se very interesting aduna yaradi toina upload to biro oh hai koi tawjarake yaringi chang naina ba hona jarake handak marakta no manini di kitang gap lai garabne ko mathang dadi adum koi alternate days da thagat hanagi adum thagat padwa hoi aduga mathang jina asok sapam aduga 30k yobda mayamda promise amadi to khibugum tawbani da hai sige 30k akoi give away ji ki tawre aduga haidi akoi mamang dadi kano tawji adu tawji chahi gi haidokpa natraga thabaki haidokpa na mayam loi tawgi bane ko adu handaki je thabaki ji di haijarage atopa akoina promise tawgi ba leiraga di haidi akoina thabak tu gi matang gi oidoira atopo oidoira adu mu mathang gi da haibiro thabaki di ngasi haidokja akoina hadi thabaki ne na khalaga atopo oirmagadi atopo oirmagadi mathangijina BSM Hussein ko thabirakone kakaje kai thabak tawraga leino kayam kuirage family leirakpa hai Delhi da leirakpaje akoi chahi mari sujalakadore adugi mamangda Shimla da yam kuina leirame mama nauremna ibirei je kai seasonage enjang yam phai ado husband di kai thabak tawge ise hai ko aduga kai seasonage je akoi di ayambana sidai da tariba unawana si akoina composition adigi composition de akoi isana semjabado kitchen waste mayam pathan ba kitchen waste season adigi mamangda akoi gi kaino do sanchi gumba kra hape santhi aduga akoi gi leibak se akoina leijaba nateba akoi gi makhas degi lawba aduga akoina una mayam haidi sumaina hapa ahamle de akoi ju poche param de ko adumaina sum akoina semjaba haitare ne una wana apat pakari kra mayam sum hapsalaga aduga mathangi jina thabaki de aroi da haijarage ko di iromcha haiba ko ise gi dress e video ayamba sum set padona anouba kharasu yardi hongbiyo hai dress e anouba dile do anouba sening da bagine adu se iraida comment ama soire ise gi dress e video ayamba sum set padona tawe kakadi hongmu yawgrabo ado kaino ne akoi gi di photo oina lejere ko adu gi sunata ba haidi dress e haidi si set pe timing sida su dum blog number oina dum tawba adu gi suni ko ayamba adi yumda leba adi piro akoina thabak suba matang di adum mana blit ngasi di blog nam dore ga na dress sima set chi ga adu baina ka su leite ba ngasi set ki basina adum set laga blog nam mazara adum nambi adum ai taw butu ne ba akoina tawri akoina video namdore na kain dress change taw je ko sa kaim leite khoi adu gumba kaim leite manung ma pana khoi blog sida usu uram gani ko ade haji adum se ade mai da da banu mi ka su dum yawe pot chai hek banu mi ta de tum hogolaga adum brush nung kana taw loiraga adum pot hek pane ba ka khali se adu duna mai ta ba adu ga gumba ga amata oidre yamna samna hairabda hapu su ba matai mana oida Aku coba hai kono mi mano kai nam hairo Mina hapu jorai hai di mina taning de hapu su ba hai mi taning de na mai da nesrel oi mandara mina bet comment ga jam pira kharpo ne da lai kuram binod akoi inau binod ki am jilai e besi kaka gi su hawai jar piro uko hai hoi bibi ge nangi ju aduga hek igai nangi abede he ingai loi bisu nai de ne na kaira wangkem family na habire atu akoi gi je akoi ju kanu tar yam kan hona raga mayam gi dimane yam jalakwa akoi na pingam da bai wa khaktane aduna yaringa akoi ju hek pone adu hingol na ju adum mana ju pibe ya badum pibe re hai tare aduga mathang gi jina yaikhom danesuri si ngasai ju pagre ko amsi atopa ma ju yorme
hawaijar du yamna chaningi adubu laibak thibadi manipur da laibanina silagi mahaudo chaba phangaroi nasedi hebko tanzala kaniye akoina hayang manipur da tholakpada ju akoigi kano da video nungsibe mayam silana hawaijar lolaga amtang di mayam da khudol tamjegini ko haidi mafam jaba ma yenga flow kongjarake adai kangla gumba ama haidi mayam gi ju loina jaga jaga di lakpiya ba mi yenga ga yamdraga jo khoina mayam da khajitang haidi hayugi wana ta ba nuksina bagi tam da ko adugo mathang jina anjali khoigi da kano live ta ga yamna kano wari watai sanabdi yaugi bido kakasi delhi da kai thabak tawraga leiri no paokhum makha de haijara ge ko hairak toro bane funny heart head hai maniko itaiga isega kari thabak tawge hai si adum mayam manare ko ngangom manipur tamona jo akoi gi kaino ma pir lei chabun gi type ta ma le aduga hangam do nga ga thong ladi asai khoi nga uta go set khre ko aduga markli jidi kaino de akoi gi kaino ne akoi gi marup sem ne ko Yahudi ngalle he yai thaina mapi lairikta Yahum nganba sendrang na sing masang chai hebadu nui ni da praman to yai post am dai ko sem comment ka aduga lai khuram binod inau binod ki amajong yorme blesi bok matam wat liko hai aduga oi bagi matam wat li hai ba akoi gi kasari ma thorani akoi kasargi akoi ima video yam nusi ba happy budo abema love and hai Thank you, hi girl. Thank you. Thank you, Gabo. Hayo. Thank you, Igabo. Aduga chawba yam bemna muk ibira ije tamo ise kamai thengna rake kari lamdagi no se tamo ga soidana khumla o hai ado akoi je kai lamdai no dudi haijagre ina phumlok sifai mana porompa ningo ne ko ado kamai thengna rake je nang hai ragela Kamai hai nang hen hai sandong tak bai de aseng bagidi ne ko akoi je ai rasonda phumlok sipai de khomu thokpa pakhang hai ga kwadi liba hanam laire aduna mayam gi kaka oire maju asonda lesabi oina mama mapa haje kano tawrabne matha sa horamni cha je phajana di lisale ne tawri si sila roidrana adu mai tawri ngai duda akoi gi isi ema koi yimdang nara leiba silagi yimdang nara ga mayum pa leba ka akoi je ado isi duna kano silak pa hai tare khangna halak pa hai tare silai bani je ado silai bani na kabu khangna horakojida ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯒ ꯁꯤꯂꯥꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯥꯕꯛ ꯍꯥꯏꯅꯤ ꯈꯪꯅꯔꯤꯅꯦ ꯇꯧꯔꯤꯉꯩꯁꯤꯗ ꯁꯠ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯤꯗꯩꯗ no yes ꯑꯅ ꯉꯥꯏꯅ ꯂꯩꯔꯒꯗꯤ ꯑꯃꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯅꯨꯄꯤ ꯊꯤ ꯈꯪꯗꯅ ꯂꯩꯔꯅꯤ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯗꯅ ꯈꯪ ꯂꯩꯔꯅꯤ ꯃꯃꯥ ꯃꯄꯥ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅ ꯅꯝꯗꯅ ꯄꯤꯁꯜꯂꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯥꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯐꯥꯒꯤ ꯃꯥꯟꯒꯅꯤ ꯐꯥꯒꯤꯗꯤ ꯃꯥꯜꯂꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯋꯥꯔꯤꯅꯦꯕ ꯑꯩꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ Laisram ibim pisak haiboko. Ina wani se Manipur kai lamdagi no silana kari laikai gi ningol no hai. Gana pulau sipai dagi aina porompat thawan thawa laikai dagi. Aduga mathang jina call me by my name hai reboko. Ngasi phangadro hai. Po jen baidune sidi si apo chong ngasi phangadro hai bije sigi matang damtang hai joge. Handak lagli ba tang kunipanda koina pot yon ba lake na to pot yon de na hai jagi bdo adu sonda phara khitang tanare adu duna tang kuntare thang jenu misida oina koi thokjar age pung tare hana gi matam du da aduna video yeng biri ba mayam na pung tare ta lakpiro adu ga koi gi injang kano to biraje mayam ya pam bi yeng adu ga amuk log je hawai jardi koi gi site gi mayam gi da makta kudol oina koi amam kudol mom tamjarage aduna mayam na soidana lakbiyo thangje numit tang kuntaret ko aduga akoina video pot hadi kano to se het pagi video yon bagi video se akoina video yon ba loira kanda video se thadok charakuni ko mayam da simtanga haija ho aduga mathangi comment jina radha namai rakpamne ibirakone akoina maming yam phaje habde aduga adum yenge hana 30k yaukhibada wa amadi leibani hai sidasu hai ado haijar ani ngasi aduga lai khuram binod sing
yongse jati he hai ko premlata tiam simadi masakangde premlata hai ja foreign day or the male masakangde Oh, now so lari to do. chisi ga lakudo chakami ni Ay ga namu ay gi chagang le pop chakang le kajing le ai maya mana chakang le ai je kajing lay hayo Kading day hay te hay ba. mana hai te hai ba mana ham chakang ngai ba kari chagang hai ngai ma chagang ngai bra chaging hai bra na hangak de ba kajing ngai ga na hai ra sakti de adum kaw do ma se aduga koi premlata ni ibire je good morning ha 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 blessi yam male abok sabdo paisa yam pairo silana thamjanba paisa dudi sana sakhi sana sani haikri dudi haire ko premlata di silagi support ne aduna I makata aduga mathang jina daina athopam ne ibirakpane isegi thagalakpa video sing aikhoi family loina yengba yamna nungaiye isegi husband se Delhi da kai thabak tawraga leibano aduga isi hoigi pot thariba terrace se isi hoina leibra natraga kamai tawbuno adumaga khumbirao isegi family bu matam kuina afaba enjang mana masing puthokna mayam gi seba tawbo ngakbo oibiu skamendiam nusi thank you akoi ki kano posai thawgi matang da habira kugi jo aduga aikoi no hujik leijari ba mafam je kaino ne koi isagi yum nate sarkar gi quarter ne aduga mathang jina lai khuram binod ki amaju yaure paisa yam pairo blessi haire aduga mathang jina phajana li kari thabak tawrino Delhi da hai makhat comment loe mayam kaino ne aikhoi sidai da kaidora leibano je mayam na yamna hana dagi hangbirakpa wahang ne ado hojik koi kaino je haijar age kaino ne ai je central government gi koi thabak ama tawje mamang da simla da ju yam kuina tarame aduna simla da yam kuina leirame sahi 12 humdoi hena leirame ado koi wari watai sab da ju silai bani simla da leiram bagi tum yaune aduga muk Delhi da muk posting lakone adu kaino gi simla da leitringai da ju adui mamang da hana Delhi da ju leijarame ko simla da ai di chahi ani chahi ahum ku ne yara le ai di adum watani ko ado ai hana luhongdringai da ju yam kuina simla da leirame central government gi thaba ama tawjabane aduga kaino na ministry of defense da leijabane kaino di nate ai uniform haidi army rom kaino da di nate line da di nate civilian oina leijabane aduga mayamna kebi gi oja oibrana mayamna yamna kaino ta wi ko hana ai ji kebi oja oiram da male na haidi khadang phabagi ngani ko ado ma je wasunga ngak to mi di ko ma na ngasi haidi video da wanga ngai si mi loi ngakna banga tane ai bunga haidi ai je laikai da wayam ngangan da mi oina khangnar pone ko wayam ngangdi adu ko na video sembadagi ne bai khadang le pidrije amna asnoi lai je ka kalai da no pose asuyam thabji yabra ya da bra haibdo akoina lai je ai ga gi kano ne government quarter ne adu quarter je akoi lauri ba quarter ji yam mallaba quarter ni ko adu yamna mallaga ju kano tawre magi mathak ta pot thabam phangmagi haidi space akhoi gi oi jabe space phangbaje kano to sidane ba koina quarter je thadok je quarter picture ga ju sidagi na chawbo quarter na traga sidagi na phajabo quarter koi lobu yai ba ko adu orga ju kano to we ba adu da mafam amta phangde space to leite ba corridor macha ga phamaga gamla amani ga thamba adu dagi na atopa mu leite ba adu ge koina ju quarter je phajadra ga ju masak thijar ga ju koina pot thaba khot je pamjabagi ni sida leiri je aduna sijine koina mayam da hajening ba video desina de honga je yum thi haina lor ba mane desina quarter phajabado hongge akoi gi thi ana hairabane ada akoi gi anak poda ju ji quarter ano ba multi story mayam ama hange ko quarter koina leide gi ju hena chawba adu do hongbe yai masak phajaba acho jing du da adu ga jo akoina hi sidai da phangi ba khudong jab je phangoi da ba ada akoina thani ba posidi thaba ya roi dong ni na akoina hojik leiba ya bokti leiraga sumaina thagi ge na di khanjari mayam akhoi gi kaino je channel je aseng bagi di aina nga sa hajagi budu thui gi kitang record tok je na silagi channel ma hangbi bane bu ko ai kaino toroga aduga channel di magi damakta hangbi ga kaidoge bo maji kare haitare confidence self confidence leita ba haitare ne ko ngai leite
aduga aina esima tawro gaina lusingaga khara maji pukhatpiragadi adum ngamnabadi adum tawropa adu ma matonda tawjaro haibdi maji sung pak kanu tawdeba ngamdeba maji yagandi haitare ne ko adugi aina esnang channel hangbiramni nang naton tawjaro ai yawroi ge na tawrambane aduda ma matonda di ai sung ngamoi habdi aina adudi akoina kanu tar khadangi sarukse ai khara mating pangbirage nangi aduga nang ayamdi unaba tawje na adu mai tawraga channel je aina summa gi khara mating pangbibane adu khara leiragadi ma matonda dum tawwa hairagadi ai yawrtabju ai mana ayam tawhal yaro aina ai yawradi ma yawdu haidi aina hujikti aina ayamba main oina leibaje khara lega ai supporting de chalaga mana main ohelakeba haidi khargadi ma hujik confidence tila ebo tawbrabudi ngamnaba tawrpuneba adu phalo tho oi je ma ngamdeba self confidence haidi ma je kanu tawde miki thi oibde yam samna hairabda yam oi khazika ante koi miwandaga wangam ngamjade aduni mayam video je ngasidi yam sangre video je loisanaba tawrage mathangi blog ta muk thengnarje ado mayamna khangbining madu ngasidi khangamagani na khanjare mayam 30k yaholakpagi thank you mathangda 50k ju thuna yawba ngamjarage mayam gi thawjal dagi thithoinam ju hai garo kai heningi 30k yodi hojayuni nate mayam handaki thangje numite soidana lakpiyo aine market hanagi pung 3 matamdo adum Sunday nate ko Saturday na misini pung handaki Saturday da win tawrani tareta tangdi kainoda kuntere taramani ko haidi Sunday do kitang pharak tabagi thabak khara leirakpodagi Saturday do ino onthok chare Saturday soidana lakpiyo thethoi mayam soidana lakpiyo hawaijar khudun tamjage haiga soidamung lakpiyo hawaijar tamjage blessina pihan doini ko blessina khud mayam hawaijar lakna bayaroi ko handaki hawaijar je blessino ina amam pidoin adudi mayam akoi loisan jarage bye